Hi, I'm Kromjeri, amasung Taramukjeri. Ngasigi isai ase Oza Roshan Nauremchana ibibani amung imanaba Kunal Haikuzamna bass guitar hapibani. Isai ase mobile application Workbench habis da semjabani maramaduna audio quality ase yamna phajadre amasung aigi music composition haijadaba sigidamtasu mayamna ngapigani. Phau mijeng tabiyo ai 15 days mukchangna semjaba isai ne mayamna aigi effort sigidamta like the Nambiu, like Kumunga, the Yohanbio. Manglanate Taiwangi Naken Tasu Manglanate Taiwangi Naken Tasu Oidri Laikol Yengtok Lubada Ururiba Saktam Sing Marol Tuktare Mitam Gumlep Khare Satlon Uba Misumini Nangse Marol Tuktare Mitam Gumlep Khare Satlon Uba Misumini Nangse Aigi punsigi pamelda nangna karigi wahang amagum sayolariba Aigi punsigi pamelda nangna karigi wahang amagum sayolariba Sigi ira-irapta Mumunok na Nanggi torban Iwang mada Maning tabliba Tawai Kicheklani Ifamda amu pamlaganu thamoigi tengtha hanglaganu angsu ifamda amu pamlaganu thamoigi tengtha khaliba fijangse haidoklaraganu Marol Tuktare